ꯃꯇꯝꯒ ꯆꯨꯅꯗꯕ ꯗꯥꯝ ꯑꯃ ꯑꯣꯏꯕꯗꯒꯤ ꯍꯧꯖꯤꯛ ꯃꯁꯤ ꯁꯥꯕ ꯊꯨꯒꯥꯏꯔꯒ ꯄꯥꯛꯊꯣꯛꯍꯟꯅꯕ ꯃꯥꯒꯤ ꯈꯨꯠꯆꯜꯂꯤꯕ ꯄꯣꯠꯁꯤꯡ ꯑꯁꯦ ꯄꯥꯛꯊꯣꯛꯅꯕ ꯑꯃꯗꯤ ꯇꯨꯔꯦꯟ ꯂꯩꯔꯥꯏꯁꯤꯡ ꯑꯁꯤ ꯆꯟꯅꯕ ꯊꯕꯛ ꯀꯟꯅ ꯇꯧꯔꯤ꯫ ꯅꯨꯃꯤꯠ 4-5ꯅꯤ ꯁꯨꯔꯦ ꯂꯩꯕꯥꯛ ꯄꯣꯠ ꯇꯧꯔꯛꯏꯕ꯫ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯎ ꯋꯥ ꯑꯗꯒꯤ ꯗꯨꯀꯥꯟ ꯂꯣꯏꯅ ꯐꯨꯛꯇꯣꯛꯅꯈ꯭ꯔꯦ, ꯍꯣꯡꯗꯣꯛꯅꯈ꯭ꯔꯦ꯫ ꯑꯆꯧꯕ ꯑꯦꯛꯁꯀꯥꯚꯦꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛꯁꯤ ꯀꯟꯅ ꯀꯣꯠꯂꯤ꯫ ꯂꯥꯏꯞꯁꯤ ꯈꯔ ꯀꯨꯏꯅ ꯊꯥꯒꯤ꯫ ꯂꯥꯏꯞ ꯊꯥꯕꯁꯤꯗꯤ ꯊꯣꯏꯅ ꯁꯦꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯇꯦꯁ ꯇꯧꯕ ꯑꯣꯏꯅ ꯂꯥꯏꯞꯁꯤ ꯊꯥꯖꯒꯦ꯫ ꯁꯣꯝꯗ ꯂꯩꯔꯝꯕ ꯗꯨꯀꯥꯟ ꯃꯈꯩ ꯁꯣꯝꯗ ꯂꯣꯏꯅ ꯍꯣꯡꯖꯤꯟꯈ꯭ꯔꯦ꯫ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡ ꯑꯃꯗ ꯂꯩꯔꯝꯕ ꯃꯈꯩ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯇꯨꯔꯦꯜ ꯂꯥꯟꯕꯤ ꯗꯥꯝ ꯅꯤ ꯃꯁꯤ꯫ ꯑꯁꯤꯗꯤ ꯕ꯭ꯔꯤꯐ ꯔꯤꯄꯣꯔꯠ ꯑꯝꯇꯪ ꯄꯤꯒꯦ꯫ ꯂꯥꯏꯞ ꯊꯥꯕꯁꯦ ꯁꯤꯅ ꯗꯥꯝꯁꯤꯒꯤ ꯑꯣꯐꯤꯁ, ꯒꯣꯗꯥꯎꯟ ꯑꯣꯏꯅꯕ ꯄꯣꯠ ꯆꯩ ꯄꯩꯁꯟꯅꯕ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯑꯃ ꯒꯤ ꯑꯣꯐꯤꯁꯅꯤ, ꯐꯦꯟꯁꯤꯡꯅꯤ, ꯂꯣꯏꯁꯤꯟꯗꯧꯔꯦ ꯁꯤꯁꯨ꯫ ꯗꯥꯝꯁꯤ ꯑꯀꯥꯏ ꯑꯇꯣꯏ ꯌꯥꯝ ꯌꯥꯎꯔꯕ ꯀꯩꯅꯣ ꯍꯥꯃꯦꯡ ꯃꯆꯤꯟ ꯇꯧꯔꯤꯁꯤꯅ? ꯍꯥꯃꯦꯡ ꯆꯞꯈ꯭ꯔꯕ ꯀꯩꯅꯣ ꯇꯧꯔꯤꯅꯣ? ꯁꯣꯝ ꯃꯅꯤꯡꯂꯣꯝ ꯊꯪꯕ ꯁꯥꯏꯠꯀꯤꯁꯨ ꯈꯣꯠꯂꯝꯃꯦ ꯂꯩꯕꯥꯛꯁꯤ꯫ ꯇꯧꯔꯤꯁꯤꯅ ꯁꯦꯡꯗ꯭ꯔꯤꯁꯤꯅ ꯂꯥꯏꯚꯅꯦ, ꯌꯨꯇꯨꯞ ꯂꯥꯏꯚ, ꯌꯨꯇꯨꯞ ꯂꯥꯏꯚ꯫ ꯌꯨꯇꯨꯞ ꯑꯣꯏꯒꯦꯔꯥ ꯃꯣꯕꯥꯏꯜ ꯑꯣꯏꯒꯦꯔꯥ ꯑꯦꯇꯤ ꯑꯇꯥꯎꯅꯦ ꯑꯩ꯫ ꯁꯤꯅꯤ ꯑꯕꯗꯨꯜꯂꯥ ꯑꯖꯥꯠ ꯑꯅ ꯐꯦꯁꯕꯨꯛꯇꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ, ꯑꯂꯍꯥꯖ ꯑꯕꯗꯨꯜ ꯅꯥꯁꯤꯔꯒꯤ ꯀꯔꯤꯒꯤ ꯑꯦꯛꯇꯤꯚ ꯋꯥꯔꯀꯔꯗꯨꯅꯤ ꯃꯁꯤ꯫ ꯃꯌꯥꯝ ꯃꯁꯛ ꯈꯪꯖꯤꯟꯕꯤꯌꯨ꯫ ꯉꯧꯔꯣ ꯃꯨꯟꯅ ꯉꯧꯔꯣ꯫ ꯂꯤꯂꯣꯡ ꯗꯥꯝꯗꯩꯅꯤ꯫ ꯆꯥꯏꯔꯕ ꯅꯪꯒꯤꯗꯨꯅ? ꯉꯥ ꯅꯣꯡꯃꯂꯥꯒ ꯆꯥꯏꯔꯦ ꯑꯩꯒꯤꯁꯦ꯫ ꯁꯤꯒꯤ ꯁꯠꯇꯔꯁꯤꯡꯁꯤ ꯑꯝꯐꯥꯎ ꯌꯥꯗ꯭ꯔꯕꯅꯤ꯫ ꯑꯗꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯐꯦꯟꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ, ꯒꯥꯔꯗꯁ ꯍꯥꯏꯒꯗ꯭ꯔꯥ, ꯁꯤꯁꯤꯡꯁꯦ ꯂꯣꯏꯅ ꯆꯥꯏꯔꯦ ꯍꯧꯖꯤꯛ꯫ ꯀꯨꯏꯔꯦ ꯆꯥꯏꯈꯠꯂꯛꯏꯕ, ꯑꯗꯨꯅ ꯁꯤ ꯄꯨꯂꯞꯅ ꯁꯦꯝꯕꯒꯤ ꯂꯥꯛꯀꯗꯧꯔꯤꯁꯤ ꯁꯤ ꯁꯠꯇꯔꯁꯤꯡꯁꯦ ꯑꯝꯐꯥꯎ ꯌꯥꯗ꯭ꯔꯦ꯫ ꯁꯤꯒꯤ ꯁꯠꯇꯔꯁꯤ ꯑꯃꯅ ꯋꯥꯅ ꯐꯛꯂꯣꯡꯅ ꯇꯧꯔꯒ ꯊꯤꯡꯗꯅ ꯏꯁꯤꯡ ꯊꯤꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯁꯤꯗꯤ 1510ꯕꯨ ꯊꯥꯕ ꯍꯧꯔꯝꯃꯦ꯫ ꯀꯔꯤꯅꯣ ꯑꯁꯤꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯔꯤꯉꯩ ꯂꯦꯞꯊꯣꯛꯈ꯭ꯔꯤꯁꯤꯅ? ꯀꯣꯠꯂꯨꯅꯦ ꯁꯠ-ꯁꯠ꯫ ꯁꯤꯒꯤ ꯗꯥꯝꯁꯤ ꯌꯥꯝꯅ ꯈꯨꯕ, ꯑꯗꯨꯅ ꯏꯁꯤꯡ ꯌꯥꯝ ꯊꯛꯀꯠꯄ꯫ ꯏꯁꯤꯡ ꯌꯥꯝ ꯊꯛꯀꯠꯂꯦ, ꯑꯗꯨꯅ ꯃꯊꯛꯂꯣꯝ ꯊꯪꯕ ꯁꯔꯨꯛꯁꯤ ꯏꯁꯤꯡ ꯄꯥꯊꯣꯛꯄ, ꯁꯣꯔꯣꯛ ꯏꯁꯤꯡ ꯄꯥꯔ ꯆꯦꯟꯕ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯑꯦ ꯏꯁꯤꯡ ꯆꯥꯎꯔꯛꯄ ꯀꯥꯟꯗ꯫
ꯁꯤꯅ ꯗꯥꯝ ꯃꯈꯥꯔꯣꯝ ꯊꯪꯕ ꯁꯥꯏ ꯂꯥꯏꯠ ꯊꯥꯕꯁꯤ ꯊꯣꯏꯅ ꯆꯦꯡꯗꯦꯅꯤ ꯀ꯭ꯋꯥꯂꯤꯇꯤ ꯅꯦꯝꯕꯖꯥꯠ ꯄꯨꯁ ꯇꯧꯐꯝꯁꯨ ꯌꯥꯎꯗꯦ ꯃꯨꯠ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯁꯦꯞ highlight share enable flash ꯀꯥꯏꯗꯅ ꯊꯣꯏꯅ ꯂꯣꯏꯁꯤꯜꯂꯕ ꯑꯩꯈꯣꯏꯒꯤ ꯗꯥꯝꯁꯦ ꯋꯤꯁ ꯂꯥꯎꯅ ꯊꯣꯛꯂꯛꯏꯁꯤꯕꯣ ꯀꯩ ꯅꯨꯡꯁꯥ ꯌꯥꯏꯔꯤꯕ꯭ꯔꯣ ꯌꯥꯏ ꯌꯥꯏ ꯂꯩꯕꯥꯛ ꯈꯣꯠꯇꯣꯛꯄꯩ ꯊꯕꯛ ꯌꯥꯝ ꯀꯟꯅ ꯇꯧꯔꯤ ꯑꯆꯧꯕ ꯑꯦꯛꯁꯀꯥꯚꯦꯇꯔ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯊꯣꯛꯁꯤ ꯑꯩꯈꯣꯏ ꯂꯤꯂꯣꯡ ꯗꯥꯝꯁꯤꯁꯨ ꯑꯗꯨꯝ ꯆꯥꯎꯈꯠꯂꯛꯑꯅꯤꯗ ꯁꯦꯝꯅꯕ ꯄꯥꯏꯈꯠꯂꯤ ꯄꯨꯟꯅ ꯍꯧꯋꯦ ꯀꯣꯏꯂꯥꯁꯁꯤꯁꯨ ꯃꯈꯥꯔꯣꯝꯗ ꯑꯝꯇꯪ ꯀꯨꯝꯊꯒꯦ ꯃꯈꯥꯒꯤ ꯁꯠꯇꯔꯁꯤꯡꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯝꯇꯪ ꯐꯖꯅ ꯁꯣ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯧꯖꯤꯛ ꯑꯩ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯕ ꯌꯥꯕꯅꯦ ꯑꯗꯨꯕꯨ ꯂꯥꯏꯚꯁꯦ ꯉꯁꯤ ꯂꯥꯏꯚ ꯇꯦꯁ ꯇꯧꯕ ꯑꯣꯏꯅ ꯑꯗꯨꯝ ꯊꯥꯖꯕꯅꯤ ꯂꯥꯏꯚꯁꯦ ꯅ꯭ꯌꯨ ꯌꯨꯇꯨꯕꯔꯁꯤꯡꯅ ꯈꯪꯖꯤꯟꯕ ꯌꯥꯕ ꯑꯃꯗꯤ 50 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯁꯨꯕ ꯑꯗꯩꯗꯤ ꯑꯁꯣꯝꯗ ꯗꯦꯁꯛꯇꯣꯞ ꯑꯃꯗꯒꯤ ꯀꯝꯄꯨꯇꯔ ꯑꯃꯗꯒꯤ ꯃꯥꯏ ꯁꯦꯠꯇꯤꯡ ꯈꯔ ꯆꯦꯟꯖ ꯇꯧꯔꯒ ꯑꯗꯨꯝ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯚꯦꯔꯤꯐꯥꯏ ꯇꯧꯔꯒ ꯌꯨꯇꯨꯞ ꯂꯥꯏꯚ ꯊꯥꯕ ꯌꯥꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅ 1001K ꯌꯧꯕ ꯀꯥꯟꯗ ꯌꯥꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯅꯧꯕ ꯑꯞꯗꯦꯠ ꯑꯃ ꯂꯥꯛꯄꯗꯒꯤ 50 ꯁꯕꯁꯀ꯭ꯔꯥꯏꯕꯔꯁ ꯁꯨꯕ ꯀꯥꯟꯗ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯕ ꯌꯥꯔꯕꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯁꯨ ꯇꯦꯁ ꯇꯧꯖꯔꯤ ꯂꯥꯏꯚꯁꯤ ꯁꯦꯡꯕꯗꯤ ꯁꯦꯡꯉꯝꯃꯔꯣꯏ ꯍꯦꯛ ꯅꯦꯠꯋꯥꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯃꯥꯏ ꯄꯦꯝꯃ ꯅꯥꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝ ꯅꯥꯟꯊꯕꯤ ꯁꯥꯟꯅꯔꯝꯕ ꯃꯐꯝꯅꯤꯅ ꯑꯩꯈꯣꯏꯅ ꯏꯁꯪꯒꯁꯤ ꯀꯥꯗꯅ ꯂꯩꯔꯝꯕꯅꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯠꯇꯔꯁꯤꯡꯁꯦ ꯁꯠꯇꯔꯁꯤꯡꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯃꯨꯛꯇꯪ ꯁꯣ ꯇꯧꯖꯒꯦ ꯌꯥꯝꯅ ꯈꯨꯖꯟꯕꯒ ꯂꯣꯏꯅ ꯁꯤ ꯆꯤꯡꯈꯠ ꯆꯤꯡꯊꯥ ꯌꯥꯗ꯭ꯔꯕ ꯁꯠꯇꯔꯁꯤꯡꯁꯦ ꯃꯅꯨꯡꯁꯤꯗ ꯏꯁꯤꯡ ꯂꯩ ꯁꯣꯝ ꯅꯥꯀꯟꯒꯤ ꯅꯣꯡꯄꯣꯛ ꯑꯃ ꯊꯪꯕ ꯁꯠꯇꯔꯁꯤꯗꯤ ꯁꯤ 1510 ꯊꯥꯕ ꯍꯧꯔꯦ ꯁꯤꯒꯤ ꯅꯣꯡꯄꯣꯛ ꯑꯃ ꯊꯪꯕ ꯁꯠꯇꯔ ꯁꯤꯒꯤ ꯁꯠꯇꯔꯁꯦ ꯑꯃꯗꯤ ꯄꯨꯡꯇꯣꯏ ꯇꯣꯏꯔꯦ ꯌꯥꯗ꯭ꯔꯦ ꯁꯣꯝꯗꯤ ꯆꯪꯕ ꯉꯝꯃꯣꯏꯗꯣꯔꯤꯍꯦ ꯃꯥꯏ ꯁꯤꯅꯤ ꯍꯧꯖꯤꯛ ꯍꯣꯏ ꯂꯤꯂꯣꯡ ꯍꯧꯔꯩꯕꯤ ꯇꯨꯔꯦꯜ ꯂꯜꯍꯟꯕꯤ ꯗꯥꯝ ꯁꯝꯅ ꯂꯤꯂꯣꯡ ꯗꯥꯝ ꯍꯥꯏꯅ ꯈꯪꯅꯕ ꯑꯗꯨꯒꯤ ꯀꯟꯗꯤꯁꯟ ꯍꯧꯖꯤꯛ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯏꯕꯁꯤ ꯂꯥꯏꯚꯁꯤ ꯇꯣꯛꯑꯒꯦ ꯚꯤꯗꯤꯑꯣꯁꯤ ꯁꯦꯡꯗꯕꯅꯤꯅ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯅꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯈꯔ ꯂꯧꯒꯦ ꯃꯇꯦꯛ ꯈꯔ ꯂꯧꯁꯤꯜꯂꯒꯦ ꯁꯣꯡꯒꯤꯁꯦ ꯑꯝꯇꯪ ꯎꯠꯂꯝꯒꯦꯅꯦ ꯁꯣꯡꯁꯤꯅ ꯍꯣꯇ꯭ꯔꯣꯡ ꯍꯣꯕ ꯂꯩꯔꯦ
ꯊꯥꯗꯕ ꯌꯥꯗꯕ ꯁꯤ ꯊꯣꯡꯁꯤꯡꯁꯤ ꯊꯥꯗꯕ ꯌꯥꯈꯤꯗꯕ ꯀꯨꯏꯔꯕꯅꯤ ꯍꯥꯏꯔꯕꯗ ꯆꯍꯤ 5ꯃꯨꯛ ꯁꯨꯔꯛꯑꯦ ꯃꯁ꯭ꯋꯥꯏꯒꯁꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯃꯥꯏ ꯉꯥ ꯐꯥꯗꯅ ꯈꯣꯠꯇꯅ ꯇꯧꯔꯝꯕ ꯃꯐꯝꯅꯤ ꯁ꯭ꯋꯥꯏꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯤꯡꯁꯤꯡꯉꯛꯏꯁꯦ ꯉꯁꯤ ꯀꯨꯝꯃꯕꯁꯤꯗ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯃꯇꯦꯛ ꯈꯔ ꯂꯧꯖꯒꯦ ꯚꯤꯗꯤꯑꯣꯁꯤ ꯁꯦꯡꯉꯝꯃꯔꯣꯏ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯗꯤ ꯀꯗꯥꯏꯗꯅꯣ ꯇꯣꯛꯇꯣꯏꯁꯤ ꯂꯥꯏꯚꯁꯤꯕꯣ ꯁꯤꯗ